ꯚꯤꯗꯤꯑꯣꯗꯁꯨ ꯎꯒꯅꯤꯗ ꯐꯤꯂꯝꯗꯁꯨ ꯀꯣ ꯅꯤꯛꯑꯒ ꯁꯨꯃꯥꯏꯅ ꯃꯤ ꯁꯥꯟꯅꯩ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯁꯤꯅ ꯆꯪꯉ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯩꯈꯣꯏꯁꯨ ꯆꯦꯟꯅꯥꯏ ꯃꯅꯥꯛꯇ ꯁꯥꯟꯅꯩꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯤꯌꯦ ꯑꯗꯩ ꯑꯃꯨꯛ ꯈꯜꯂꯦ ꯑꯅꯩꯕ ꯃꯔꯛꯇꯨꯗ ꯀꯅꯥ ꯑꯁꯤ ꯊꯣꯛꯀꯗ꯭ꯔꯥ ꯀꯣ ꯁꯤꯒꯨꯝꯕ ꯃꯅꯝ ꯊꯤꯒꯅꯦ ꯀꯌꯥꯗꯤ ꯆꯪꯗꯦ ꯁꯃꯨꯗ꯭ꯔꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤ ꯁꯥꯟꯅꯩꯕ ꯃꯆꯥꯅꯨꯄꯥꯁꯨ ꯑꯗꯨꯝ ꯁꯥꯟꯕ ꯀꯥꯟꯁꯤꯗ ꯃꯄꯥꯁꯤ나 ꯊꯥꯖꯗꯦ ꯕꯨꯡꯉꯣ ꯅꯪ ꯌꯥꯝ ꯆꯪꯁꯤꯟꯒꯅꯨ ꯍꯥꯏꯅ ꯃꯥꯅ ꯁꯃꯨꯗ꯭ꯔꯗ ꯊꯕꯛ ꯁꯨꯔꯒ ꯂꯩ ꯃꯆꯥꯗꯨꯅ ꯁꯨꯝ ꯌꯦꯡꯉꯦ ꯂꯥꯁꯇ ꯃꯥꯁꯤꯅ ꯃꯄꯥꯁꯤꯅꯗꯤ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯁꯃꯨꯗ꯭ꯔꯗ ꯃꯥ ꯂꯨꯞꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯂꯛꯑꯦ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯆꯠꯂꯁꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯁꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯁꯥꯟꯅꯈꯤꯒꯦ ꯍꯥꯏꯔꯒ ꯍꯦꯛ ꯆꯪꯕꯗ ꯁꯃꯨꯗ꯭ꯔꯗ ꯋꯨꯏ ꯇꯧꯔꯒ ꯃꯅꯨꯡꯗ ꯆꯪꯉ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯅ ꯆꯠꯁꯤ ꯀꯧꯔꯤꯉꯩꯗꯨꯗ ꯊꯣꯛꯂꯛꯑꯃꯗꯤ ꯃꯥ ꯍꯤꯡꯒꯅꯤ ꯀꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪ ꯑꯔꯣꯏꯕ ꯄꯨꯟꯁꯤ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯑꯗꯨꯅ ꯀꯔꯝꯕ ꯄꯥꯞ ꯆꯦꯜꯂꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯗꯤ ꯌꯤꯁꯨꯅ ꯀꯣꯛꯄꯤꯕ ꯉꯝꯃꯤ ꯄꯣꯛꯇ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯌꯦꯡꯉꯣ ꯃꯥꯒꯤ ꯑꯔꯩꯕ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯁꯨ ꯑꯃꯨꯛ ꯍꯜꯂꯛꯑꯀꯥꯟꯗ ꯃꯄꯥꯅ ꯐꯖꯅ ꯍꯥꯃꯦꯡ ꯁꯥ ꯁꯟ ꯍꯥꯠꯄꯤꯔꯒ ꯋꯦꯜꯀꯝ ꯇꯧꯋꯦ ꯃꯗꯨ ꯏꯁꯣꯔ ꯑꯁꯦꯡꯕ ꯏꯁꯣꯔꯗꯨꯅꯤ ꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯃꯨꯛ ꯄꯥꯞ ꯆꯦꯜꯂꯒꯁꯨ ꯃꯤ ꯍꯥꯠꯄ ꯑꯣꯏꯔꯒꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯉꯣꯟꯗ ꯆꯪꯉꯗꯤ ꯑꯩꯈꯣꯏꯕꯨ ꯂꯧꯁꯤꯟꯒꯅꯤ ꯀ꯭ꯔꯤꯁꯅꯥꯅꯗꯤ ꯅꯪꯒꯤ ꯆꯠꯄꯅꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯒꯅꯤ ꯁꯦꯡꯗꯦ ꯐꯠꯇꯕ ꯃꯤ ꯂꯩ ꯏꯁꯣꯔꯅ ꯂꯧꯁꯤꯟꯒꯅꯤ ꯃꯗꯨꯗ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯆꯥꯝꯊꯣꯛꯄꯤꯔꯅꯤ ꯃꯗꯨꯒꯤ ꯍꯦꯛ ꯆꯪꯂꯕ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯇꯞꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯇꯤꯆꯤꯡ ꯂꯥꯟꯅ ꯂꯧꯕ ꯃꯤꯁꯤꯡꯁꯤ ꯀꯔꯤꯅꯣ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯔꯒ ꯌꯤꯁꯨꯒꯤ ꯄꯥꯞ ꯆꯦꯟꯕ ꯀꯧꯕꯅꯤꯅ ꯊꯛꯅꯤꯡꯕ ꯊꯛꯄ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯍꯣꯡꯕ ꯂꯥꯛꯑꯀꯥꯟꯗ ꯌꯤꯁꯨꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯞꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ Pathian tua ki holim nau chan ananga taw tin tun ngai lu na zala ta san kong so khom na ana ve taw hete Chanding zo se ka pa nei pe a leisen nuk sa na zo se kaman chai do yen o he ka yan thei ta loi ka pa ina chim ting e pa ando na le nang ma na ka chon si tai ti thu pa lai da choi ta ka pa ni sang hi sam thu wing ka tin ka pa ko ma chi ta he thâu vinh cất tiếng Ngày đây đừng có cao mà chỉ kita ngi kama maybe mangin azim ay nung siting dang kanelo lay sit na hin kapala jam sao cơ kung mo ko tunggu muruk bro nu hi nào sen hi là hi nào là sao hỏi đàn cô nào sen cho mai vui ở nghe thấy lâu lại chẳng sợ nè nó hai gôn nó hộ don ding 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 sen na ding a ke van du chu bà hỏi này mì to nó mèo con sa mì to mèo rồi leu vai pe anem zi a tuổi ấy nè ke gong go le kil kil ko ti ding ka hi ngarsi i lo gen the ya hao bra ka ba le ham kaya hao rồi kìa kapa ina hao là cháu cơ chị không nó không được cái lạ lắm Trình Minh Hoài ôi Trình Minh Hoài
จิงมิงห้อยโอ้จิงมิงห้อย Kapag umagat siya light shoot, itinok nita, lainok na zo, siya kime. Iti sana, lumzo, pazo, kadezi. Katsanding dol katunid ko. cái không cái bạn để tài Layan te na kimsel katunta. Kupatsoy. Ngay ba? sợ đúng sợ cả Ngay ba itinopta leya nopla si akim ma em hiểu video achai na ke ya hin yo zo sim chung se ke pa tho to se jin chule video aban jong beting in an ki ko che ke na te tu nya video bo na chen chen inside down ten ni bon cha bin bye bye mang pa Chapa.